अमुकसु मैखेत मरु अमा लौथोक्लगा चमखटली अदुगदि हौजिक्ता मनाक्ता लेरंबा नुपी अदुसु लेरमद्रे ngakna koiva adu yengi खरदि मम्मे मंगमना अदोमलोमदा खरा चखटलगदि पुंगान ngali lamhang mate oi kai oi tova adwaiga mi poloi sum adugadi adum naknei fanayamna marakta haifi makhong ama leiri thanil ngakpugi mapa leitre phuk hogolakpada amuksu maidumutki upai leiroi khana punga ngaliwa adumlok tamna chenthori gari singdu hangat handa thaunari thengji lakpagi mayum hannawani khangde aduki matik pai faidan thaunai tapna tunglomdagi kanagumba ama shamaga chatkibugum thanil fat ontoraktuna krano nupi amana kapagum laptakna tarai hanagi lamhang marakta leiriwa haibi makong adomlomdagini akivadu phajilaga tabli tabli hanagum changai tunglomdagi safu kallava amana thanilda khangin ilaktuna masadu ngakpa ngamhotraduna thanil leimaida haitharai nung achowa amada makoktu safu kane sili adaida leramba machin tumlava uchuk ama sorosro paiduna tamthirava saglonda mami shami hoi kai hoi tawwa ama thanil gi naktamna changsilai kokti khibagi safuna tasengna thanil gyan ngaure mikuk kanadana tamthirava saglon aduna thanil gi mabukta fauring lingre lekai gi miyam pumba adu angan bayu aduda haibi makhungtuda pulak thomjilaga leidi pau adu sanjoi gi imung dasu euroktuna makhoi imung pulap thoraktuna yenglari lekai gi mauna amana machindagi chibol chibol nganglibadu yerimbagi nakongda tari lekai ase kai matawri ko hanaga manadre misi mina onthona kungkre mauna adugi wadu ahan orep tawi nupi amana amuk tapoklaga hairi kibu kire matamse pangsidasi kana karigidamak halibano habisu khangbanate yengune asigi misibu haunaribo imai pema yengbuda ekhoidum tu chungi mafam sisu kharaga hainabani yairemba praprap changsilaklaga uthak aduda thanilgi thawai yaudrava hakchangna masa amada panduna leiriba adu munna meeting thamli nupa macha khara lauthau haine adubu kanamtana yaraklamde khodak aduda police kaukre yairembana kanano nupa sibo kamai tawrino yengbuda phibam si yengune mabukta su machin tumba chai amana phauling lingi asibu thokna minusi yaudida lanna ki asembada singna yumda kana kana lihoge yairembana ine ka sanaga lihobane lanna as cha ne hujikanse mikub amagi matungda police laktuni yengli mafam aduda kari kari chingnava yabana chingba yengami tasengna thanilni haividi kanamtana khangde lekai adugi misunate amuk fawusu ukhiba miyoi mitau nate khangde haivasina makoi paukum oire makoi marang masamana isang sangi kuchudusu imamamlaga seliba fije chakchet aduki matik angawuni haina mayamna leinarami adubo kari maramgi hatkadoriba wangsing asi mipum khudimakki kok manung aduda unglaga leirade thanilgi mari mata kananasu thokpirakide asumna yairembu hoisu mafam aduda mayak leiramlaga adumak yumlomda changlakli tarik thagi asti su loikre sorat ki mayam irang langnari sorat ti hayeng tumangaide teres mathaklomda jingsang lapaga yairembaga punna machin mana wari sai hanadi wadu ison sona mayambagi mathakta haibani adu ngasidi yamna lingna hairi yairembana tamocho yumdu khara leibusu tamsi jingsang lakpana thabakni yada tawrini aisu leiningdaba nate yairembana imagi sorat kuidre yumda lengdan leibiu wahai asi khakni aina tamochogi mafamda haigadavdi atai ahenba wadi aidi hairakloi gyan tanasi pabung sunangsu yumda lengdan leidi thabak pumnamaksi soilasi haibro
ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯀꯔꯝꯕ ꯃꯐꯝꯗ ꯊꯕꯛ ꯁꯨꯅꯒꯦ? ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯌꯨ, ꯃꯇꯝ ꯆꯥꯅ ꯍꯟꯕꯤꯔꯛꯎ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛꯅꯤ ꯌꯨꯝꯁꯤꯗ ꯂꯩꯗꯣꯏꯁꯦ꯫ ꯇꯥꯃꯣꯆꯧ, ꯋꯥ ꯈꯖꯤꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯟꯅꯔꯁꯤ꯫ ꯑꯩꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯑꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯅꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯐꯤꯡꯂꯞ ꯈꯨꯝꯃꯛꯏ꯫ ꯅꯠꯇꯦ, ꯅꯪꯅ ꯍꯟꯗꯛ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯅꯊꯛ ꯑꯍꯟ ꯍꯥꯏꯕꯗꯁꯨ ꯑꯣꯟꯈꯠꯂꯒ ꯈꯨꯝꯃꯤ, ꯉꯁꯤ ꯍꯧꯖꯤꯛ ꯈꯛꯀꯤ ꯅꯠꯇꯦ꯫ ꯌꯥꯏꯔꯦꯝꯕꯅ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯥꯏꯁꯤꯗꯤ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯃꯈꯩ, ꯚꯥꯞ ꯇꯥꯕ ꯋꯥꯠꯂꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯈꯨꯝꯃꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯔꯕꯅꯤ꯫ ꯕꯨꯡꯉꯣꯆꯥ, ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤ꯫ ꯏꯃꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯩꯁꯨ ꯇꯥꯃꯣꯆꯧꯕꯨ ꯈꯪꯏ, ꯅꯅꯥꯎꯕꯨ ꯇꯥꯃꯣꯆꯧꯅ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯨꯡꯗ ꯐꯨꯝꯂꯤꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨꯗꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯅꯥꯎꯅ ꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯑꯣꯟꯈꯠꯂꯒ ꯈꯨꯝꯃꯤ ꯍꯥꯏꯕ ꯑꯁꯤꯗ ꯈꯖꯤꯛ ꯁꯥꯎꯅꯤꯡꯂꯤ꯫ ꯌꯥꯏꯔꯦꯝꯕ ꯃꯈꯥ ꯇꯥꯔꯛꯏ, ꯃꯄꯨꯛꯅꯤꯡ ꯃꯔꯥ ꯏꯪꯊꯔꯒ꯫ ꯏ ꯃꯔꯤꯈꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯈꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯨꯔꯕꯗꯤ ꯏꯁꯥꯗ ꯆꯨꯔꯨꯡꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯔꯦꯝꯕ ꯇꯞꯂꯤ ꯇꯞꯂꯤ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯈꯟꯖꯤꯜꯂꯨꯗꯕꯅ ꯂꯥꯏꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯊꯔꯤꯛꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯤꯀꯧ ꯊꯥꯒꯧꯅꯕ ꯇꯧꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯁꯣꯔꯥꯠ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯣꯝꯕ ꯍꯥꯟꯅ ꯃꯥꯏꯕ ꯇꯨꯝꯆꯧꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯗꯕ ꯃꯈꯩꯗꯨ ꯀꯧꯅꯕ ꯇꯧꯔꯤ꯫ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡꯕ ꯑꯣꯏꯅ ꯇꯣꯝꯆꯧꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯗꯨ ꯃꯑꯣꯡ ꯌꯦꯡꯊꯣꯛꯅꯤꯡꯕ, ꯆꯥꯡꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯏ꯫ ꯃꯔꯛꯇꯨꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯛꯇꯤ ꯌꯥꯝꯅ ꯊꯤ꯫ ꯃꯗꯨ ꯑꯣꯏꯅ ꯆꯥꯡꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯤꯀꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯀꯥ ꯑꯗꯨ ꯃꯩꯈꯨꯅ ꯄꯤꯛ ꯊꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯇꯣꯝꯕꯅ, ꯍꯦ ꯇꯥꯔꯣ ꯊꯋꯥꯏꯌꯣ, ꯅꯍꯥꯛꯀꯤ ꯁꯤꯟꯊꯥ ꯄꯤꯔꯒꯦ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯅꯔꯦꯝꯕꯤ ꯀꯧꯏ꯫ ꯁꯅꯔꯦꯝꯕꯤ ꯈꯤꯈꯤ ꯂꯥꯎꯅ ꯅꯣꯛꯂꯒ, ꯀꯔꯤ ꯄꯥꯝꯃꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ? ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯒꯤ, ꯑꯗꯨꯒ ꯑꯩꯗꯤ ꯃꯤꯒꯤ ꯁꯤꯟꯊꯥ ꯄꯥꯡꯗꯦ꯫ ꯇꯣꯝꯕꯅ, ꯂꯝꯍꯦꯟ ꯇꯨꯍꯦꯟꯒꯅꯨ, ꯊꯋꯥꯏ ꯆꯪꯅ ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯍꯥꯛꯀꯤ ꯁꯤꯟꯊꯥ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯉꯥꯛ ꯁꯦꯜꯂꯨ꯫ ꯁꯅꯔꯦꯝꯕꯤꯅ, ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯒꯅꯨ, ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯅꯪꯒꯤ ꯁꯤꯟꯊꯥ ꯑꯩꯗꯤ ꯄꯥꯡꯕ ꯉꯝꯂꯣꯏ, ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯩꯗꯤ ꯅꯠꯇꯦ꯫ ꯇꯣꯝꯕꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯏꯌꯥ, ꯀꯔꯤ? ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯅꯪꯅꯒꯁꯨ ꯈꯨꯝꯕ ꯁꯥꯔꯤ? ꯑꯩꯅ ꯄꯤꯕ ꯁꯤꯟꯊꯥ ꯑꯗꯨ ꯄꯥꯡꯅꯤꯡꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯀꯧꯕ ꯂꯥꯛꯂꯤ? ꯁꯅꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯆꯥꯕ ꯂꯥꯛꯄꯅꯤ, ꯀꯨꯏꯔꯦ ꯆꯥꯔꯛꯇꯕ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯕꯤꯔꯝꯂꯒ ꯃꯍꯥꯛꯇꯤ ꯊꯋꯥꯏ ꯑꯃꯗ ꯂꯨꯞꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯨ ꯊꯥꯗꯦ꯫ ꯆꯤꯟꯖꯥꯛ ꯊꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯔꯝ ꯈꯧꯔꯥꯡꯕ ꯐꯥꯎꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯍꯧꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯄꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯀꯌꯥꯗꯤ ꯍꯥꯎꯔꯦ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ, ꯑꯩꯕꯨ ꯀꯔꯦꯝꯅꯒꯅꯨ꯫ ꯇꯣꯝꯕ ꯇꯞꯅ, ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯃꯇꯝ ꯆꯥꯅ ꯑꯩꯅ ꯊꯥꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯄꯨꯗꯨ ꯀꯅꯥꯅꯣ? ꯁꯅꯔꯦꯝꯕꯤꯅ, ꯃꯥꯏꯕ ꯇꯣꯝꯆꯧ, ꯃꯀꯣꯛ ꯌꯥꯝꯅ ꯇꯥꯡꯕ, ꯑꯩꯈꯣꯏꯒꯨꯝꯕ ꯀꯌꯥꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯍꯟꯕ ꯉꯝꯂꯤꯕ ꯃꯥꯏꯕ ꯇꯣꯝꯆꯧ꯫ ꯇꯣꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯃꯥꯏꯕ ꯇꯣꯝꯆꯧ ꯀꯅꯥꯅꯁꯨ ꯍꯥꯠꯄ ꯅꯠꯇꯦ, ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ꯫ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯅꯕ ꯇꯣꯝꯕꯅ ꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤ ꯃꯥꯁꯨ ꯃꯥꯅ ꯉꯝꯅꯕ ꯑꯉꯝ ꯇꯥꯜꯂꯤ꯫ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯇꯝ ꯆꯪꯏ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯇꯣꯝꯕꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ, ꯑꯣꯟꯊꯣꯛꯅ ꯑꯅꯝ ꯀꯟꯈ꯭ꯔꯦꯗ꯫ ꯆꯥꯡꯌꯦꯡꯒꯦ ꯇꯧꯕꯕꯨ ꯍꯦꯛ ꯂꯥꯏꯅ ꯃꯥꯅ ꯉꯝꯗꯨꯅ ꯍꯦꯛ ꯊꯥꯗꯣꯛꯈ꯭ꯔꯦꯗ꯫ ꯀꯥꯟꯅꯗꯦ, ꯃꯗꯨꯒꯤ ꯁꯔꯨꯛ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯑꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯂꯤꯛꯂꯥꯏꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗ ꯆꯥꯗꯨ ꯄꯤꯕ ꯂꯥꯛꯏ꯫ ꯄꯤꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯥꯅ ꯗꯃꯥ ꯇꯥꯔꯦ꯫ ꯂꯤꯛꯂꯥꯏꯒꯤ ꯈꯨꯠꯇꯒꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯆꯥꯗꯨ ꯂꯧꯔꯒ, ꯁꯅꯥ꯫ ꯂꯤꯛꯂꯥꯏ ꯇꯞꯅ, ꯀꯩ ꯍꯥꯏꯒꯦ ꯗꯥ ꯆꯤꯡꯁꯥꯡ?
ꯆꯠꯀꯤ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯃꯤꯅ ꯀꯧꯔꯛꯂꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯄꯤ꯫ ꯆꯤꯡꯁꯥꯡꯅ ꯆꯥ ꯌꯥꯝꯅ ꯍꯥꯎꯋꯦ꯫ ꯊꯛꯄ ꯊꯛꯇꯕ ꯈꯪꯗꯅ ꯂꯤꯛꯂꯥꯏꯕꯨ ꯌꯦꯡꯅꯤꯡꯕꯗꯒꯤ ꯆꯤꯡꯁꯥꯡꯅ ꯍꯦꯟꯖꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯏꯀꯣꯏ ꯀꯣꯏꯖꯔꯤꯕ ꯃꯁꯥ ꯑꯗꯨꯁꯨ ꯈꯣꯏꯖꯪꯗꯦ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯂꯧꯅ ꯂꯩꯅꯕ ꯅꯠꯇ꯭ꯔꯤꯗ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯀꯣꯏꯔꯤꯅꯣ? ꯑꯩꯁꯨ ꯅꯕꯨꯡꯒꯨꯝꯕꯅꯤꯅꯦ꯫ ꯍꯣꯏ, ꯃꯇꯝ ꯑꯃꯗꯗꯤ ꯅꯪꯒꯤ ꯅꯇꯩ ꯍꯥꯏꯗꯣꯏꯔꯥ? ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯍꯦꯟꯅ ꯍꯩꯅꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯂꯤꯛꯂꯥꯏꯒꯤ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯌꯦꯡꯊꯅ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯍꯧꯁꯥ ꯁꯥꯈꯤꯕ ꯖꯒꯣꯏ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯅ ꯐꯔꯁꯨ ꯍꯧꯖꯤꯛꯇꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯎꯟꯁꯥꯅ ꯀꯨꯞꯄ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯨꯡꯗ ꯈꯟꯕꯒ ꯃꯄꯥꯜꯗ ꯎꯠꯊꯣꯛꯄꯒ ꯃꯥꯟꯅꯗꯦ꯫ ꯀꯩꯗꯧꯔꯦ ꯅꯪꯕꯣ? ꯍꯩꯅꯗ꯭ꯔꯕꯣ? ꯆꯤꯡꯁꯥꯡ ꯍꯩꯅꯩꯗ꯫ ꯆꯥ ꯄꯤꯒꯗꯕ ꯈꯔ ꯂꯩꯔꯤꯌꯦ ꯃꯈꯥꯗꯁꯨ, ꯑꯗꯨꯒꯤ ꯁꯨꯝ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯤꯔꯨꯔꯣ꯫ ꯇꯥꯟ ꯆꯥꯅꯔꯦ ꯈꯟꯅ ꯂꯤꯛꯂꯥꯏꯗꯨ ꯐꯠ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯆꯤꯟꯗ ꯁꯣꯟꯍꯧꯔꯤ꯫ ꯆꯥꯛꯇꯤ ꯆꯥꯏꯌꯦ, ꯃꯁꯛꯁꯤꯅ ꯃꯔꯣꯟ ꯑꯃ ꯇꯌꯤꯡ ꯇꯌꯤꯡ ꯐꯖꯕꯅꯦ꯫ ꯑꯁ, ꯏꯅꯥꯎꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤꯅꯦ꯫ ꯄꯥꯝꯗꯤ ꯄꯥꯝꯕꯅꯦ ꯅꯪ ꯑꯍꯥꯟꯕꯗ ꯑꯩꯅ ꯅꯪꯕꯨ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯔꯝꯃꯗꯤ ꯃꯨꯜꯂꯒ ꯂꯧꯒꯗꯕꯅꯤ꯫ ꯄꯨꯡꯉꯣꯆꯥꯒꯤ ꯑꯣꯏꯔꯝꯕꯒꯤ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤ ꯂꯥꯏꯕꯛ ꯇꯤꯟꯅꯗꯕ ꯑꯣꯏꯌꯨ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯔꯦꯝꯕ ꯃꯃꯥꯒꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯗꯨꯛ ꯀꯦꯟꯗꯜ ꯊꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯖꯒꯥ ꯑꯃ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯀꯦꯟꯗꯜ ꯗꯨꯛ ꯌꯨꯡꯗꯨꯅ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯃꯩ ꯆꯥꯛꯍꯜꯂꯤ꯫ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯅꯤꯖꯔꯤ꯫ ꯏꯃꯥ, ꯅꯆꯥꯁꯤ ꯀꯔꯤ ꯄꯥꯞ ꯂꯪꯖꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯄꯨꯡ ꯐꯥꯗꯅ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯦ꯫ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯨꯀꯣ꯫ ꯅꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩꯕꯨ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯌꯦꯡꯉꯛꯈꯣꯀꯣ ꯍꯟꯅ ꯏꯃꯥ꯫ ꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯂꯥꯏꯕꯛ ꯀꯠꯄ ꯃꯤꯀꯨꯞꯇꯗꯤ ꯇꯌꯤꯡ ꯇꯌꯤꯡꯂꯕ ꯅꯨꯡꯁꯤꯠꯅ ꯌꯥꯏꯔꯦꯝꯕ ꯂꯣꯝꯗ ꯍꯨꯝꯖꯤꯜꯂꯛꯄꯗ ꯀꯦꯟꯗꯜꯗꯨ ꯃꯨꯠꯈꯤ꯫ ꯀꯦꯟꯗꯜꯗꯨ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯌꯥꯏꯔꯦꯝꯕ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯃꯤꯁꯤ ꯅꯨꯄꯥ ꯑꯃꯅ ꯍꯩꯕꯤ ꯃꯊꯛꯇ ꯃꯁꯥ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯃꯐꯝꯗꯨ ꯍꯧꯖꯤꯛꯇꯤ ꯈꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯋꯥꯈꯜ ꯃꯥꯁꯨ ꯆꯔꯥꯡꯅꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯁꯥꯡꯅ ꯍꯧꯔꯤꯕ ꯋꯥꯄꯜꯗꯨꯒꯤ ꯃꯇꯣꯟ ꯃꯇꯣꯟꯁꯤꯡꯗꯨ ꯑꯃꯨꯛ ꯍꯥꯏꯊ ꯑꯃꯨꯛ ꯍꯥꯏꯒꯠ ꯇꯧꯏ꯫ ꯌꯥꯏꯔꯦꯝꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯉꯜꯂꯤꯕ ꯐꯥꯎꯁꯤꯐꯥꯎꯕ ꯍꯦꯛ ꯇꯝꯅꯔꯛꯏꯗ꯫ ꯄꯦꯜꯂꯕꯅꯤꯗ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯑꯝꯇ ꯃꯤꯠꯁꯦ ꯐꯥꯛꯆꯤꯜꯂꯒ ꯌꯦꯡꯉꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯑꯉꯧꯕꯗꯧꯅ ꯃꯃꯤꯠꯇꯨ ꯐꯥꯛꯆꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯪ ꯃꯅꯥꯛ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯅꯤꯡꯉꯝꯗꯅ ꯃꯨꯁꯤ ꯃꯨꯁꯤ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯅ ꯂꯦꯞꯂꯨꯗꯨꯅ ꯌꯥꯏꯔꯦꯝꯕꯗ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯌꯥꯏꯔꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯍꯟꯅ ꯇꯨꯁꯤꯟꯒꯦ ꯇꯧꯏ꯫ ꯁꯦꯠꯂꯤꯕ ꯈꯨꯗꯩꯒꯤ ꯅꯥꯃꯩꯗꯨ ꯇꯥꯈꯠꯂꯛ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯌꯨꯝ ꯇꯥꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯁꯨꯃꯥꯡꯗ ꯆꯦꯡꯈꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯔꯦꯝꯕ ꯎꯕꯗ ꯅꯣꯛꯁꯤꯟꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯈꯤꯇꯪꯉꯥꯏꯗ ꯙꯥꯏꯔꯦꯝ ꯌꯥꯃꯥꯡ ꯌꯥꯎꯔꯝꯃꯣꯏꯗꯕ? ꯌꯥꯏꯔꯦꯝꯕꯅ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯐꯔꯝꯒꯅꯤ꯫ ꯏꯁ ꯆꯪꯉꯛꯂꯒ ꯃꯩꯈꯦꯠ ꯗꯨꯛ ꯀꯦꯟꯗꯜꯗꯨ ꯇꯨꯂꯁꯤꯕꯣꯡꯗꯨꯗ ꯊꯥꯗꯗꯨꯅ ꯊꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯂꯤꯉꯩ ꯂꯤꯛꯂꯥꯏ ꯊꯣꯔꯛꯇꯨꯅ ꯆꯥ ꯄꯤꯔꯔꯦ꯫ ꯌꯥꯏꯔꯦꯝꯕ ꯇꯞꯅ ꯃꯆꯤꯜꯗ ꯂꯤꯛꯂꯥꯏ ꯈꯛ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯁꯦꯕꯥ ꯐꯩꯌꯦ, ꯁꯥꯎꯕ ꯐꯔꯕꯣ? ꯂꯤꯛꯂꯥꯏꯁꯨ ꯇꯞꯅ ꯀꯔꯝ ꯀꯥꯟꯒꯤ ꯁꯥꯎꯕꯅꯣ ꯍꯥꯏꯁꯦ? ꯅꯤꯡꯁꯤꯡꯗ꯭ꯔꯕꯣꯏꯔꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯣ? ꯂꯤꯛꯂꯥꯏ ꯏꯀꯥꯏꯅ ꯑꯩꯅ ꯁꯣꯏꯕꯅꯦ, ꯁꯥꯎꯗ꯭ꯔꯦ, ꯏꯀꯥꯏꯕ ꯑꯣꯏꯅ ꯄꯣꯛꯑꯦ, ꯏꯀꯥꯏꯕꯗꯨꯗꯤ ꯐꯠꯇ꯭ꯔꯤꯗ꯫ ꯌꯥꯏꯔꯦꯝꯕꯅ ꯀꯣꯟꯅ ꯈꯟꯅꯁꯦ, ꯊꯕꯛ ꯊꯧꯔꯝ ꯈꯔ ꯂꯩꯔꯦ꯫ ꯍꯤꯡꯉꯗꯤ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ ꯂꯩꯈꯤꯅꯤ, ꯁꯤꯔꯗꯤ ꯈꯪꯗꯦ꯫ ꯁꯤꯕ ꯆꯪꯕ ꯅꯣꯡꯗꯝ ナꯏꯗ꯭ꯔꯦ꯫ ꯀꯩ ꯍꯥꯏꯅꯣ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯦ꯫ ꯅꯇꯨꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯦ ꯍꯥꯏꯕ? ꯂꯤꯛꯂꯥꯏꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯌꯥꯔꯦ ꯈꯥꯏꯔꯅꯨ, ꯂꯩꯁꯨ ꯂꯩꯇꯅ꯫ ꯌꯥꯏꯔꯦꯝꯕꯅ ꯆꯥ ꯍꯥꯎꯏ, ꯂꯩꯇ꯭ꯔꯗꯤ ꯇꯣꯛꯑꯣ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯂꯤꯛꯂꯥꯏꯁꯨ ꯌꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯔꯤ꯫
नुमिदांगी मतमने लन्ना इबो हौजिकानसी पंकी किरेदा येरेबना कईदा लन्ना बुट ngaktangairi wakalse ado aidi noi sida leirisa nongta thengnade yerebana aigi bordagi horendi thengna boijaro aduga narido khudang musang tingthoga ne lektharaga leijaro ai ki nabu kaina haijinaba boro nangido taningde kaino ado sora loiradi noi chu hayeng handoiro liklai ga ine ga su hanni hairi ngatang ba yauruga hangsit hange adu yeremba lai खुरुंबदगी केमता तरुखिद्रेको बाप तादेरा काना खंबा चाक लोइरा माले कौरे लाओ कुमसी अनीदु मखादा कुमथख्रे येरेंबगी कागी थोंना वदुदा लाइजकी थवाय अदु मखोंग मखुत तासिलगा फमदुन लेहौरी मयामदु चाक चाननवा सिल्लांगली लन डाइनिंग चेयर अमा चिंगगा फमथरगा वा हैरेई कई मथेलनो लिखलाइना कुबिसा उपाय लेते गाड़ी चाब यादबनीना थाव ओइना तारे लन्ना अदुना हेना हावबने अदो येन थोंबा मिस तवे यारेंबना यारे तुमिन चारो सिया संजोइना इबेमा नखोइदी हयेंग हनगे हाइरिरा ngatang badu yauraroi haibro liklaina ngatang badu aidi yauzaroi ki pabu ima hoi lakpaduda yaukrage thambalna aisu yauraroi ki taibungo yumdasu matam koire thadoglaga thamba thabuk thoram mayam asina noirammadabani sanjoina fare fare chakcharingai marakaduda maido mutki yairembana पेलबने आइदी खोइदौसुको ई कारखनी लन्ना यामतुको चैना मपागी मैने संजोइना इसे इमममलिने तौरिसिदे हेरेंबना नंगना साइ पाइवा कैंडल दु काइदे थनमगिलन लन्ना आई लौरुगे फोन अमता याउन लक्त्रो नोय चिंगसांग लाकपना चार्ज तौरगा थनमे आइगिदे हेरेंबना आइसु मै याउदेना चार्ज तौरमे लन्ना पेलबनी है मखुदना मादना कैंडल थीदिंगई चाखुमलोमदगी लाइटर थंगतख्रे पेरेमवा खोंजेल हौरपना नुपा यारे कैंडल लाओ चाक मखादुम चाथरो लाओ लन्ना थोराई मचासिदी असी हाइदुना ओंथोक्तुना किचन लोमदा अमुक लाकपदा कनागुंबी अमदा दोक थिंगजिली लन्ना कइनो इमममे उपु लेबुसदा मखुना मारगा यंगबदा खोंग अमखक थेंगनरमी लन मया हिगतलगा सिया याइरेंबैबो लाइटर दो थालो तमनरानु चोली चोली लावा अमदा अमुकसु नंग नंग लाउरिबदुदा लनगी मखुतुना पाइसिलुई लन्ना कइनो युंगलो मतुम तावा मार्बल मानब मरु अनिखक अमुक थेंगनै लन फुखौगतुना मतुम तावा नि दुपाइरगा चाखुमदा चेंसिलाई थंबालना कइदौरे लन्ना येरेंबा नंग ngasi हानि सोइरो अइदगा तमनरदना अममबसिदा येरेंबा इंगगकना कइबो अइदि चाकचारिसिदि नंग तमनबगा संगिब्रो आइबो लिखलाइदु लनगी मकुत्तु पाइरिबा इलंगलंगबा मिट अनिदु मकुत्तुना थिंदुना दालन नंगना पाइदु कइनो मखोय मयामसु पुलप येंगी लनसु येंगी मिट ओइरंबादुदा मसादु खंगबगा कीबगा ngakpaga tawna laktan langthoklaga मखुद खुसा सिंधु तिंथोक्लगा मतुमता पेरी पेरी तौने यंगजै कइनो थंबालना इपुंगा यामना थुना नखुत्तु हामना बतौ लंदुकीना खुत्तु हेक हामगे तौफुगा चाखुंगे थोंजिल मपाल तुदा अकी फंगलबा सक्तमदु लेपलजुना लेरमी मखोय मयाम खंप्रेक हेक खंगी येरेंबा माना चारम चाक पुखमदु थोंजिल पा तमना लंथि खंगदे लेपलिवा अदु ममित अनिसु याउदे तमना तमना मखोई मनाक तुमना चंगसिलई थंबालना लाई सोनब कन तौरी कनागी लाई थाजरमदब मयामदु सक्तमदु उरुवदा थाजदब लेत्रे लन मकलाकु थक थक निक्तुना मपाल फावबा थोक्सिलई लिगलाइदी उरिव सक्तमदुदा ngakpagi mapal lekhidre चिंसांग लाकपा थवाकतो हुलिवा मिहुलादुदा मखुत्तु थमजेदुना तमना वा हाइजेरी तपथौ फिंगतकिनो
ꯉꯥꯛꯅ ꯉꯝꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯏꯔꯪ ꯂꯪꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯥꯡꯈ꯭ꯔꯕ ꯈꯨꯠꯇꯨꯅ ꯂꯥꯝꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯍꯥꯞꯆꯤꯟꯈꯤ꯫